ꯃꯤꯠꯀꯤ ꯄꯦꯟꯇꯥꯀꯦꯝ ꯂꯧꯈꯠꯂꯦ ꯁꯤ ꯔꯤꯖꯜꯁꯤꯗ ꯍꯥꯟꯅꯒꯤꯗꯒꯤ ꯁꯣꯛꯆꯜꯂꯝꯗ꯭ꯔꯒꯗꯤ ꯁꯔꯖꯔꯤ ꯇꯧꯔꯣ ꯕꯤꯁꯃꯤꯜꯂꯥ Hi guys, welcome back. Yeah, I say something to you. Guwahati da I say hana right ki eye se mid yet ki treatment tawure surgery tawure. Left eye se exam after 6 months kim tang. August ta tawure ne right ki se. Then mata hunda ki February da left eye ki treatment chatte ne. Adu treatment chatte se. Adu matang da block macha am sum se mo pai tar. Adu ki ma'am da share to get do ma'am. Pentakem report आया मुझे report से फॉर्म के लिए आया था improvement लगे मैं बिना सर्जरी तौर से है पे तौर से तौर के लिए टेस्ट आया रिजल्ट लोगों ने मुझे डॉक्टर ना हम क्या तो उधर improvement लगे हैं यार ना मुझे यूं ना हलाने मैं सर्जरी तौर पे इताऊ में इमाना में इंडियन की फैमिली में हमने प्रेम आई कोई भी बता कि क्या तो रहा है हम लोग मुझे कोई तौर मुझे हल्लनी रूम दा हल्लगा हिदाक से हिदाक में दीरे मुझे मोह डॉक्टर आए जे लेफ्ट आई जे एलर्जिक तो उधर नोई का है वो नोई जो दिक्कत तो हो रहा है तो ना हिदाक से लाई करनी जो दुका रूम दा हल्लाने तो चार रे फिर काटो मन कहाँ ये लापो Jadi sang hidak layar ni hujik hidak layar ka da hal ni ISBT और है ISBT कोई बे नंबर 43 44 तक आया नहीं जितने के लेके मैं यहाँ पे बुला गए ऊपर तो लोग रमनी मैं खाना बस जर्नी चट पकाऊँ दिन यार मतलब उन्होंने मने तो सुन मैं तो सुन मत ये मुझे लगे तो तैशुम खरा मत दाइश Aying jakwet da magi machagi insan pai body ne buat na pai body gi kai da sana ko insan nang lebi gi ge ngasi se 13 February thing 14 February ban dan ne me chakoi pai da machagi body gi gi function lebi gi sana ko insan lebi gi tai mam kai sai da gi hai ta chat laga bus station ni हम चला के लगी थी यंगा ngang sana ko cham lebi gas sana bo lai re sana bo check karam lai sige Sekarang lupa masagi aja nih. Lupa sampai alde, lupa dong yang. Posnya am tangnya saja. Posnya am pang, posnya baru dia tahu tu. Noi dah masuk lagi kita tahu nang. Kali ni sige. Nungmay kung boy na tayo di pa daw. Tapos ang mayari ba? Aping di ko ito. I don't know. Kay live na pa ni. Bozo na siya. Sino pa ka da? Coba kita usige. Ada mana banyak video nama tu bang hai teu wah. Ini pasal nak khal lagi foto tu kan, memang kain live tu lagi. Karena macam tu le, ini cakap yang kaya tahu kan, ini yang tangga ba. Tu ju semula shale, tang ul tang ada ju belum le, kadi hong ni kerana. Ada ju hong tu tang ada, dalam jatuh kan live je ni mana nak.
ꯅꯍꯥꯟ ꯁꯨꯝ ꯂꯩꯕꯤꯔꯦ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯆꯍꯨꯝ ꯌꯥꯡꯈꯩ ꯇꯧꯔ ꯑꯗꯨꯗ ꯂꯥꯁꯇ 150ꯗꯗꯤ ꯌꯥꯔꯦ 150ꯗ ꯂꯧꯔ ꯂꯥꯛꯑꯦ ꯁꯤ ꯂꯥꯛꯇꯧꯗꯤ ꯈꯔ ꯋꯥꯠꯂꯤꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯕꯁ ꯂꯥꯛꯄꯗꯣ ꯅꯠꯇ꯭ꯔꯒ ꯍꯣꯇꯦꯜꯗꯨ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯕꯒꯤ ꯑꯗꯨꯝ ꯂꯥꯛꯁꯜꯂꯕꯅꯦꯕ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯝ ꯂꯥꯛꯁꯜꯂꯦꯕ ꯕꯁꯀꯤ ꯃꯇꯝꯗꯤ ꯈꯔ ꯋꯥꯠꯂꯦ ꯄꯨꯡ 3ꯗ ꯊꯥꯗꯧꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 1ꯃꯨꯛꯇꯤ ꯇꯥꯗꯣꯔꯦ ꯑꯗꯣ ꯁꯤꯁꯤꯃꯗꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯅ 350ꯅꯦ ꯁꯤꯕꯨ ꯃꯣꯔꯦꯒꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯨꯝ ꯂꯩꯁꯜꯂꯛꯑꯦ ꯁ꯭ꯄꯦꯛ ꯑꯃ ꯌꯥꯎꯔꯦ ꯅꯣꯡꯃꯒꯤ ꯈꯔ ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯅꯣꯡꯃꯒꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ 350ꯅꯦ ꯍꯥꯏꯕꯗꯤ 150ꯗꯕꯨꯗꯤ ꯂꯧꯔꯦ ꯈꯗꯥꯡ ꯀꯩ ꯍꯥꯏꯗ꯭ꯔꯦ ꯈꯗꯥꯡ ꯀꯣꯡꯒꯣꯟꯒꯥꯒ ꯍꯥꯏꯕ꯭ꯔꯥ ꯆꯤꯡ ꯀꯣꯡꯒꯣꯟꯒꯥꯒꯩ ꯉꯥꯡꯅꯔꯒ ꯂꯧꯔꯦ ꯂꯥꯁꯇ 150ꯗꯗꯤ 150 ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯪꯗꯦꯗ ꯇꯥꯡꯉꯦꯔ ꯍꯣꯡꯉꯦꯔ ꯄꯣꯠ ꯇꯥꯡꯗꯤ ꯇꯥꯡꯉꯦ ꯌꯥꯝꯅ ꯄꯣꯠ ꯑꯌꯥꯝꯕ ꯂꯣꯏ ꯇꯥꯡꯉꯦꯕ ꯑꯗꯣ ꯕꯁ ꯂꯥꯛꯇ꯭ꯔꯤꯗꯣ ꯍꯣꯔꯦꯟ ꯁꯤꯒꯤ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯝ ꯆꯪꯉꯛꯄ ꯆꯥꯕ ꯀꯌꯥ ꯈꯔ ꯆꯥꯈꯤꯅꯤ ꯕꯁ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯑꯗꯨꯒ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯍꯥꯞꯄꯒꯤ ꯃꯌꯥꯝ ꯂꯣꯏꯕ ꯌꯦꯡꯕꯤꯌꯨ ꯅꯍꯥꯟꯒꯩ ꯆꯥꯕ ꯃꯐꯝꯗꯒꯤ ꯁꯤꯅ ꯌꯥꯝ ꯅꯥꯟꯕ ꯍꯦꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯁꯤꯗ ꯆꯥꯕꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯋꯥꯁꯔꯨꯝ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯐꯝꯗ ꯁꯤꯅ ꯌꯥꯝ ꯅꯥꯟꯕ ꯍꯦꯜꯂꯦꯕ ꯍꯥꯟꯅꯒꯤ ꯑꯇꯣꯞꯄꯗꯣ ꯀꯩ ꯂꯝꯅꯣ ꯆꯞ ꯆꯥꯅꯗꯤ ꯈꯪꯗꯦ ꯆꯞ ꯆꯥꯅ ꯁꯤꯗ ꯁꯥꯃꯟꯅ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯑꯃꯨꯛ ꯇꯨꯝꯃꯅꯤ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯕ ꯆꯪꯉꯒꯦ ꯑꯩ ꯉꯥ ꯃꯀꯣꯛ ꯑꯇꯣꯞꯄ ꯌꯦꯟ ꯊꯣꯡꯕ ꯆꯥꯊꯔꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯨꯝꯕ ꯍꯧꯔꯅꯤ ꯕꯁ ꯑꯗꯨꯝ ꯊꯧꯖꯔꯅꯤ ꯇꯨꯝꯕ ꯍꯧꯔꯅꯤ ꯑꯩꯗꯤ ꯍꯣꯔꯦꯟ ꯃꯥꯎ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯥꯎꯗ ꯍꯧꯒꯠꯂꯛꯑꯒꯦ ꯇꯨꯝꯕ ꯍꯧꯔꯒꯦ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯊꯑꯣꯏꯅ ꯕ꯭ꯂꯣꯛ ꯅꯝꯒꯦꯁꯨ ꯈꯟꯈꯤꯕ ꯅꯠꯇꯕꯀꯣ ꯑꯩꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯀꯝꯄꯥꯏꯜ ꯇꯞꯅ ꯅꯝꯁꯤꯟꯈꯤꯕꯅꯦꯕ ꯑꯗꯒꯤ ꯚꯣꯏꯁꯁꯤꯡꯗꯨꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯣꯗꯤꯑꯣꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤꯅꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯁꯦ ꯃꯊꯪ ꯃꯥꯔꯆꯇ ꯑꯃꯨꯛ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯕ ꯆꯠꯀꯅꯤꯕ ꯑꯩꯁꯦ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯚꯤꯖꯟ ꯀꯔꯦꯛꯁꯟꯒꯤ ꯍꯥꯏꯇꯥꯔꯦ ꯀꯣꯟꯇꯦꯛ ꯂꯦꯟꯁ ꯍꯥꯞꯄ ꯑꯗꯣ ꯀꯣꯟꯇꯦꯛ ꯂꯦꯟꯁ ꯍꯥꯞꯄꯒꯤꯗꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛꯁꯦ ꯃꯤꯠꯁꯦ ꯈꯔ ꯑꯦꯂꯔꯖꯤꯛ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯦꯂꯔꯖꯤꯛ ꯑꯣꯏꯕ ꯑꯗꯒꯤ ꯗ꯭ꯔꯥꯏ ꯑꯥꯏꯁꯀꯨꯝꯕ ꯁꯨꯝꯕ ꯁꯤꯗꯤ ꯍꯥꯞꯄ ꯌꯥꯗꯦ ꯑꯗꯨꯅ ꯀꯣꯟꯇꯦꯛ ꯂꯦꯟꯁꯁꯦ ꯍꯥꯔꯠ ꯀꯣꯟꯇꯦꯛ ꯂꯦꯟꯁ ꯍꯥꯞꯇꯣꯏꯅꯦ ꯑꯗꯨꯗꯨꯒꯤꯗꯤ ꯑꯃꯨꯛ ꯑꯗꯨꯒꯤꯁꯤꯅ ꯑꯃꯨꯛ ꯍꯟꯗꯛ ꯃꯥꯔꯆꯇ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯞꯇꯔ 1 ꯃꯟꯇ ꯑꯗꯨꯒ ꯂꯦꯐ ꯑꯥꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯌꯦꯅ ꯍꯥꯏꯌꯦ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯑꯞꯇꯔ 6 ꯃꯟꯇ ꯑꯃꯨꯛ ꯌꯦꯡ ꯆꯠꯀꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯌꯦꯡꯕꯤꯕꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯤꯡ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯁꯦꯝꯃꯛꯄ ꯌꯥꯕ꯭ꯔꯥ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛꯁꯦ
ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯇꯝꯁꯨ ꯈꯔ ꯐꯪꯉꯦ ꯑꯗꯨꯅ ꯁꯦꯝꯃꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯃꯨꯛꯀꯁꯨ